Loyalam E-PAO tabi bakutima po hidrang susmitana namitangi pau pizari ahan da maru headline. Mizoramda Leiriba Myanmar Macha listing kontrani thoi Romgi Biometric Enrollment campaign July Thadagi Hougadouri. IDP sing mayumda hanjandriba phawadi irang loshile loba yaroi haina pimol akujamna phongdorakli. Jima hasaw da chingning khairak padagi Manipur yorakadaba truck sing palaga laikrai. Mizoramda Leiriba Myanmar Macha listing kontrani thoi Romgi Biometric Enrollment campaign July Thadagi Hougadouri. Manipur ga yumthangnaba state ama oiriba Mizoramda Houzik Leiriba Myanmar Macha listing kontrani thoi Rom Biometric Enrollment campaign mathang tha July dagi hauragani hari. Local Leiriba khongthang asi National Information Center NIC na semba Biometric amadi demographic data na lawnaba digital platform ama oiriba Foreigner Identification Portal gi matung ina paikakadabani haina official gi pau amana hari. State Home Secretary Vanwal Mani na phongdokibada Mizoram gi District Authority singda enrollment asi tongnaba sem sana pa poktak pikhrei. Haukiba chayolda district asida Leiriba team singda mathang thadagi data collection process tongnaba training sing pikhrei. District asida DC gi meeting makhada District Level Committee on Displaced Person na thabak sing asi pangthokani hari. Thorang asi yengshinaba Home Minister ke Sabadangana luchingba State Level Committee amal legani. Anoba data amagi matung ina Mizoramda Houzik chanja from loduna Leiriba refugee Myanmar listing kutrani thoiga chamri taramapal leiri. Myanmar ga tainari ba Champhai district na masing yamna yum listing tarahumdoiga chonga marfuma taruk leiri. Luang talai amadi sahi na lising taruka tarataret amadi listing mangaga kontrata ruk leiri. Lenana Aizolda Charakna listing ahumga chatruk humpumapan amadi Asanga tainariba Kola Savitana Chamaga kunmapan leiri hari. IDP sing mayumda hanjandriba phawadi irang loshile loba yaroi haina bimol akujamna phongdorakli. Haukiba chahi lisingani kulhomjoigi me ahumdagi haurakhiba kanglupki irang asina maram oiraga mayum makai thadoltuna lanjelalaga tongan ba relief camp singda Leiriba sing asi makhoi masa masagi mayumda hanagum hanjinduna tangdu laitana laitriba phawadi Leiriba irang asi loshile haibe yaroi irang asigi chaitheng phangduna ireicha kaya ngasi su relief camp singda yamna wana leiri haibisi aikhoina kaidongaida kawroidabani haina Lok Sabha gi MP Dr. Angomcha Bimol akojamna phangdokhrei. Angomcha Bimol akojamna Lok Sabha gi member oirakpa chahi ama farakpaga mari lenana ngasi akampat leiba Ideal Girls College ta hangba relief camp amada pangthokiba health camp amada saruk yaba lakhiba amaga mari lenana MP asina wafam asi phangdokibani. Imphal East District ki DC yauna lenga ki makok thongba official kaya ga loinana relief camp ta lakhiba MP Bimol akojamna relief camp aduda Leiriba singa makhoina thengnariba khudong chadaba kayangi matangda wari sanakhi. Lenana makoigi awat apagaya su hangki. Thoramaduga mari lenana MP Bimola hakibada mahakna Lok Sabha gi member oirakiba asi chahi ama mapung pharaklei. Mahakna MP oirakiba chahi ama mapung pharakpaga mari lenana Dr. Kharaga punsinaraga ngasigi health camp asi pangthokpani. Irang asika mari lenana relief camp singda Leiriba sing ekhoina angamba thakta mateng pangba mathautai. Makoigi awat apa ekhoina matamgi oina hangba changi. Ekhoina makhoi bukha kautopom tokte. Mahaki Maikedigisu MP ama oina angamba thakta honaduna makhoigi yaifaraba honari. Relief camp ta Leiriba singi matangda mahakna parliament ta wafam kaya puthokuna makhoigi mathauta ba thabak sing pakhanaba taksingki. Lamdam asigi miyam maning tamna chathok chasin tawba yahangadabani. Relief camp ta Leiriba sing masa masagi mayumda hanjinduna safaba punsi marel ama hinganba habasi mathoktai. Relief camp ta Leiriba singna masa masagi mayumda hanjinduna chaning tana punsi marel amada hingandriba phawba irang asit loshile haiba loba yaroi. Makhoi sing mayumda hanjil hanba ngamdrabadi Manipur laitre haibaga chamanagani. Amaromda ngasigi health camp aduda relief camp aduda Leiriba miyusingda lemna hidak langthak phanganbaga lunana tongan ba layong singi screening amasung mathau taba blood screening singsu pangthokhi. Dima hasada chingning khairakpadagi Manipur yorakadaba truck sing pallaga lairei. Assam gi Dima Hasauda landslide thokpadagi lambi faunaba yadaba maramna Manipur, Tripura amasung Mizoram ga India gi atai atopa mafamsinga makhatana lambi fauna khidrei.
lambi phauna khidaba aduna maram oiraga truck lising amarom hena lamkhangda panduna leibaga lunena papandagi pusilakpa broiler yenaw macha lising kayamarum sire haina report amana phongdorakli Assamgi Dima Hasau district manung channel leiba Zatinga Lampur manakta Jun kunhumdoidagi hauna landslide thokpadagi lambi phauna bayadana lerakibani lambi da lemkhom lainang paisilak pagdagi lamding silchar road amasung lamding Badarpur rail lambi su makhatana phauna baya khidrei landslide aduna si Dima Hasau amadi Assamgi Warak tampak khaktanatana Manipur Tripura amadi Mizoram su India gi atai atopa papham singa samna khidre hari Barak tampakta hauzik oriba phibam asi nungnangba pokningai ni haina paladuna report amana hai National Highway 6 tasu landslide thokiba maramna awang nongpok state singa India gi atai atopa mapham singa chathok sasin tawbada khudong chada ba mayong nare miyoi lak ni fumanga rom khundaba Barak tampakta landslide aduna achoba zaitheng ama pire hari lambi fauna baya ya khidaba aduna maram oiraga North East Frontier Railway gi train kaya cancel tawkhre oiragliba phibam asida National Highway Authority of India amasung Indian Railways ta technical experts sing thajinduna landslide toina thokanba awang nopok lamdamda amuk hana asigumba makhagi thodok sing thoktanaba tharang lokhanaba khangankre Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Manipur da miyoi taranipan nongna positive oikhre Manipur da ngasti khaktada miyoi taranipan covid positive oiraktuna laina laichat asi aikhoigi irakta loinaraga adum leri haiba uli nongna positive oirakraba miyoi taranipan adugi manungda sahi tara khaktangariba angang ama yawi aduga atai di chahi kungi mathangaktani positive oirakraba miyoi taranipan adugi manungda nupa mapan amasung nupi mapani Imphal East gi miyoi ahum Imphal West gi tara humdoi Thobal amasung Chandel gi amamamni nongna positive oirakraba miyoi taranipan adu mal symptom ngaktani malkhoi mayumda home isolation tawnaba khangalaba matungda halankre hari Gari huranba amasung lalhoba ani fare Ngarang Manipur Police ke kambuna gari huranba miyoi ama chaka ani panba gari amaga konana fare hari Farba miyoi asigi maming BM Aziz Hasmir chahi kulmathoi kawi Lepham Thobal district ki Lilong hangam thabi dagini hari Mangwandagi registration number yaudaba blue machu ki Honda Activa ama recover tawbangamle hari Amaromda Manipur Police na chatharakpa operation da aina thingkraba Manipur gi lalholop ama oriba Pripak Pro gi lami ama su fare hari Farba miyoi asigi maming Thodam John Jackson Singh chahi nifuni toy Elias John Elias Hemjit kawi Singjamai Police Station gi manung chanba Lila Road ahong sangom lekai dagini hari Farba miyoi asidagi Airtel gi SIM card amaga lunana mobile phone ama Aadhaar card ama recover tawre hari Amaromda lalholop ama oriba KCP PWZ gi Kajerni haiba miyoi amasu Bisnupur Police Commando gi team na ngarang fare hari Farba miyoi asigi maming mutum manaucha kawi hari Mangondagi khulai kayamarom amasu phangbangamle hari Chingi district tarada Jun kunmapan phawba akhak arawgal loinana akanba nong chugadabana yellow alert lauthokre ICAR Regional Center Lamphe Pataki phangba housing amasung state asida ngasi oikiba aing asagi report ki matung ina ngasi state asida khwaidigi sabgi chang Celsius degree 19.5 oiki aduga khwaidigi ingbagi chang na Celsius degree 22.5 oiki hari Report asiki matung inna nungsita yawba isingi changna ayukta chada marfuni thoi aduga nungthildana chada marfutare ni nong chubagi changna millimeter 9.5 ama oiki Amaromda Indian Meteorological Department Imphal Center na thadoropa weather bulletin gi matung ina ngasi dagi hauraga tha asigi kunmapan phawba Tamenglong Ukhrul Kamjong Jiribam None Tengnopal Chandel Chuchampur Fezol amasung Senapati da yellow alert lauthokibaga lunena district asigi mafam khara da akhak arawal lunena akan mamong da nong churaba yai hari Kangpokpi district ki oina tha asigi tang kuntaret phawba Bisnupur Thobal Kakching Imphal West amasung Imphal East ki oina hayeng phawba yellow alert lauthokli Nupi Kunaina Hiram Ayambada Saruk Yarabasu decision making gi lamdadi khara sothari haina hait Sudi Kumarna phongdorakli Lamda masiki Nupi Kunaina Hiram Ayambada Saruk Yarabasu decision making gi lamdadi khara sothana leiri haina Manipur University ki Center for the Study of Social Inclusion gi director Professor H Sudi Kumarna phongdokre
Maharashtra Bodha Chandra College amasung Manipuri University ki Center for Study of Social Inclusion sinduna ngasi Women Empowerment and Social Inclusion haiba thimda Maharashtra Bodha Chandra College haiba thimda pangthokiba consultative workshop hawdopagi thoramda Professor H Sudhi Kumar na wafam asi phongdolandona makhatana phongdokibada khunai ama natraga lebak ama chawkhatpada nupa nupi ani thong manana chapminabagi tangai fadabalei nupi sing empowerment tawdrabadi manglomda changsin bangamloi maram aduna nupa nupi animak thong manana chapminaba ngamnabagi pandamda women reservation na chingba wafam sing asi lakhibani state asigi oina yengbada landam asigi nupi khunaina hiram ayambada saruk yaraga chatli adubu state asi chawkhat baikeda changsin ge harbadi decision making gi lam asida su nupi sing mangjil thana ba hodagadabani nupi gi luchingba masing yamna thoroliba makhai khunai asida awonba purakpa ngangani maram aduna nupa nupi animak thong manana chapminage haiba tarbadi nupi sing empower tobasi yamna mathau taba amani haina phangdokhi thoram aduga mari lenna Center for Study of Social Inclusion gi Associate Professor Dr. Thiam Barat na haikibada thoram asi tongan tongan ba college singa khusamnaraga pangthoknaba University Grant Commission khangalakpadagi sinbani Manipur da leba mi singi chada yankhai rom si nupini makoi sing asi empower torabadi sanmetlon phangkar hanbada achoba mateng oibada natana social justice amasung social inclusion puraknabagi lambi leigani habi wakhalonda workshop asi pangthokpani lamdam asigi nupi singna thengnari ba tongan tongan ba singna ba kayana women empowerment akhurok thangali maramaduna workshop asida akhang ahi kayana thamlakpa wakhalon sing adu tasin khomjinlaga nupi singbo women empowerment tongnaba honabani haiki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Aroibada maroiba pau amuka hanna pizari Mizoramda Leiriba Myanmar Macha lising kuntrani Romgi Biometric Enrollment campaign July Thadagi Hougadouri IDP sing mayumda hanjindriba phawadi irang loshile loba yaroi haina bimol akojamna phongdorakli Nupi Kunaina Hiram Ayamada Saru Yarabasu decision making lamda de Kara Sothari Haina S. Sudhi Kumarna Fondorakli. Matang asida Loyalam E-PAO na namitangi pau bibel lezare tabiri bakudi mapu amuka hana kurumjari.